Hello, Mayam pumnamakpu ay Ashokumar sengna NEXMONEY family da taramna okchari. Ngasi gi video da mayam da ina haijagadabadi NEXMONEY family da aina join tawruba matungda NEXMONEY dagi kannaraba amadi application asibu Sijinnabana Khwaidagi hena chawba successful oibada natana aigi punsida aina ningba thungdaba aina apamba kayamrumbu yamna laina tawba ngamba adunaba Khwaidagi fajaba amadi Khwaidagi icham chamba application ni aduna application asigi matangda ai mayamda yamna sugaina application asina kannabasi karino haibadu ai isamangna application asi sijinnaraba matung join tawro matungda aigi team singdagi phangba income amadi aigi phangjariba income sing adugi matangda mayamda sugaina haijage ahanba maktada aina application sigi matangda haidingi mamangda aigi introduction amatang pijage aina application asi sijinnaba hobasi July gi tang 13 2019 dagi ai application asi sijinnaba hobani aduga aina matam khara honarga aina fangakkiba income sing adu aina mayamda utchage aina ahanba maktada application asi sijinnaraba July 16 da join taro matungda aina fangkhiba income sing adu mayamda live proof oina utchage hojik ahamada ina keno sida khoi makhagi plus ki nisan sida namaga mayam dain hajigadribasi ai income gi matang dani sida isna total transaction asida hangbiraga ai gi total adu mayam du chage total earning report leidibasida click tawbiro hौजिक फावबदा हाइबदी ngasi December gi tang 3 फावबदा ina total oina NEXMONEY dagi fangibasi lising yankhai ga 450 aina ngasi फावबगी हाइबदी hौजिक फावबगी pung 9 ga minute 30 ga 9 हाइबदी pung 9 makhai ngasi gi tang 3 फाव December gi tang 3 फाव nung in total fangibasi lupa lising yankhai ga 450 ni hairiba income asi apikpa income natte maramdi ekoina NEXMONEY da joining tawribasi sup nangai gi lupa lising amaga 400 khaktang join tawraga phangba income ni aduga masidesida yamna akoida yamna matha saningai ba product leiba product yonba amatta yaugde haibadi masa masa na leijaba masa masa gi yumda laksagadaba adumnamba yamna fajaba digital oiba concept amani aina hौजिक total income asi kamaina oiribano haibadu ai haijage aigi hौजिक December da yamna fajaba November da yamna fajaba sangchat amada income phangba sing adu ahan makta da aina July 16 dagi hौजिक la July 16 dagi na July thagi kenosi date phawbasi da kaya phangboge haibadu mayam du chege August la July da July 31 July 16 dagi na July 13 bauda ina phangba income si total sup nangai gi lupa chamapan ga humfu fangi haibadi hauba kanda income khara fikna leigani maramdi hauba haibasi startup ta ekhoi na thiriba team digi matungina aina khomi mi sing adu ani mari manga taruk taret nipan haidana lakpana maram oiba aduga aigi team aduna khara aigumna thabak tawba tapna haurakpadu da matam changbana income adu ahamba thada haibadi tang 13 dagina tang 38 numit 15 ni income adu ngondu lupa chamapan ga humfu leike अदुगी मतुंगदा हौजिक अमुक August थागे अमुक मयामदा हाइजगे August तांग अमदगिना August की तांग 38 ओके तौरे August की तांग 38 फावदा इना फंगिबसी हौजिक मयामदा हाइजगे टोटल lupa lising mariga yankhai haibadi aina July 16 da yauro matungi August ki tang haibadi August ki pura tha ma da aina fangi basi lupa lising mariga yankhai ni masi apikpa income ama nate haibadi ekoina ahamba da July 16 da yauro ga aina August tha ma da lupa lising mariga yankhai fange aduga matungda September tha da mo haijage September ama dagina September 13 fawa September amadina September 13 fawda ina fangibasi lupa lising mapan ga chamri ga humfu manga haibadi mayam na ubire
हाइबदि इंगोंदा हेंकलिब इनकम असी डबल दा हाइबदि डबल हेंकलपगी चांगचर अमा मयामना उबिरे यामना फजबा अदुमलबा इनकम नि जुलाई दा सुपनंगगी लुपा 540 अदुगा अगस्त लुपा 2,450 अदुगा सेप्टेम्बर दा हुजी हुजी यंगो डबल हेंकलिबनि 2,450 दिगी हुजी लाइबसी 5,900 गा 65 अइना सेप्टेम्बर थादा फंगी अदुगी मतुंगदा अमुक अय उच्चगे अक्टोबर थादा अक्टोबर अमदगिना अक्टोबर की 38 फावबदा अइना फंगबसी हुजी मयामने सिदोरे अक्टोबर अमदगिना अक्टोबर की 38 सॉरी सी अक्टोबर अमा ओइरमद्रे सॉरी डिसेंबर ओइरे अक्टोबर अमदगिना अइना फंगिबसी अक्टोबर अमदगिना अक्टोबर 38 फावबदा अइना फंगिबा इनकम सी सर्च तौजगे सिदैसिदा लुपा 10,10 चहुमगा मंगा फंगे हाइबदि सिदैसिदा 1,500 अनीमुकी मयादंग हाइबदि अमगा 500 मुक्ता हेंकले मरमदि मसिगी अक्टोबर थादा हराव कुमैजु खरा लैबा अदुगा अखोगी लीडरसिंग अखोगी टीमसिंगना वर्क तौबगी चांगजे खितंग हंदबा हाइबदि यमना हराव कुमै अदुगा अखोई चथोक चजिन अखोई मचिन मनाव मबुंग मपासिंगी नुंगसी चानाबा हराव कुमै यम लैब मरमना इनकम खितंग पि अदुबु यामना फजबा इनकम नि सुपनंगाई लुपा 1,950 सुपनंगाई लुपा 1,450 हौरगा था अमदा लुपा हौबदा लुपा 590 अनि सुबदा 1,400 अदुगा यांखै अदुगा मंगा सुबदा अहुम सुबदा थादा हाइबदि अगस्तना 1,950 अदुगा अक्टोबर थादना 10,10 चहुम सुपना मंगा फंगबा यामना चौबा इनकम अमनी अदुगा हुजिक हुजिक मथंग ममांगी था नवंबर गी उच्चगे नवंबर अमदगिना सी ओके तौरसी अदुगा नवंबर की 30 नवंबर 30 फावबदा अइना फंगिबा इनकम सी येंगो मयाम यामना अंगकपा मोंगदा डबल हिंकलइबनी हुजी हुजी 10,19 चनिपान हुमद्रा से अइना नवंबर थादा फंगिबनी 10,19 गा चनिपान हुमद्रा से अइना नवंबर थादा फंगिबनी मयाम पुनमन हेन खंगबिरिबदुने अखोइना 5,000 नत्र तरुक तक 10,000 भुगी अखोइना थबक तौननबगी दम होनबदा कया वाना अयुक्तगी पुंग 8 दगिना पुंग नुंगिदांगी पुंग 3-4 बाबदा थबक तौरबा फावबदा अखोइना था अमदा 8,9 नत्रगा 10 दगी हेन फंगबा यामना वाना तानबा कनोनी अदुबा अखोइना पिकख्रबा सुपनंगी लुपा 1,450 दगी हौरगा येंगो था 3-4 गी मनुंगदा यामना चावबा अहोंबसी लाखिबनी अइना अहंबा था 3 सुबा फावदा 10,10 चहुम फंगमी हुजिक 4 सुबा था हाइबदि नवंबर दा फंगिबसी लुपा 1,19 गा चनिपान हुमद्रा सी फंगिबनी अदुगा हौजिक डिसेंबर गिसु अमुचगे ngasi डिसेंबर अमदगिना डिसेंबर तांग 3 फावदा अइना फंगिबा इनकम सी डिसेंबर अमदगिना डिसेंबर की तांग 3 फावदा उचगे सी डिसेंबर अमदगिना डिसेंबर 3 फावदा अइना मयाम दुचग दुरिबसी येंगो मयाम सिदेसदा लुपा 8,000 का 110 हुजी ngorok ngona डिसेंबर थादा फंगे हाइबदि नोंगमदा लुपा 1,000 की चांगचतै हुजी याम फंगे हाइबदि हतकी थागी कंपलसरी लुपा 1,50,000 आई हतक था डिसेंबर दा फंगनी हाइबदि 30 प्लस ता डिसेंबर दा फंगनी अदुना मयाम पुनमंगना हेन खंगबिरिबदुनि यामना चावबा डबल हेंकटपगी केनोसी यामना फै केनोसी उई सिगी नेक्स्ट मनी की केनोसी दा मरमदि अखोई सिदैदा फंगिबस पैसासी इनकम सी हेंकलकबै सरुक तो ओइगनी मरमदि अखोइना लेवल खुदिंगी पिक्सन बनाइदे चौखलकदबदनी अदुना मयामना तौबिगिदबसी यामना थुना नेक्स्ट मनी एप्लीकेशन बु डाउनलोड तौबियु अदुगा मयामदा हाइबिदिबा लीडर दुगी मखादा माना पीबीरिबा लिंक नत्रगा एप्लीकेशन अदु डाउनलोड तौबिरगा मागी रिफर कोड यावबिरगा यामना थुबा मतमदा एप्लीकेशन असिबु सिजिन्नबियु टीम सेमबियु अदुगा एप्लीकेशन असिबु यूज तौबिरगा चाही अमदा यामद्रबदा लुपा 4,000 नत्र 5 दंग सेव तौबा ngamagasu aduna tabada ina aigi team ama semaga yamna chawna income asi tanba yai habadu mayamda haijage amuka jo hanna ingasi income su sage ngasi tang 3 hujik magi income su chage hujik ina mayamdu jare aigi hujik pung 9 ga mini fu manga chale adu ngasi gi income se ungtu chage ngasai ayuk tagina hujik pung 9 ga nimni funga fawbada income kyam leibage habadu si tang 3 to namage हाइबदी तांग 3 तगिना तांग 3 हाइबदी ngasi numita ina phangibasi ngasai utagin hujik pung 9 ga mini fu taruk puda ina phangibasi kyano haibada yengo mayam lupa 1,000 nifu ga manga si aina ngasi gi oiba income ni haibadi ngasi tang 3 ayuk
horen ayuk tang tere pung baro dagina ngasigi horen pung nipan ga mini funga pauni horen masi nungdang pung baro bongni baro bogda yaurok pa mayam dugi do amuksu lakani adu ngasi phawbuda aina fangiba ngasi income da lising amaga chani ni funga si aina hojiki fangmani adu masidagi ju hengalakigani masi maramdi nungdang leiri aduga amukasu ai tangwan gi uchage hatak thagi December gi tangwan gi su kya na habi charang ni yengsi date 1 da gina date 1 gi sum uchi mayam din sum uchani mani date 1 gi su charang na kya pangya bidu habi changchatta hatagi thagi oina chali bisi yengo lupal lising date 1 ko date 1 gi su lupal lising amaga chani ni funga fange date 1 da su aduga date 3 da su mutke aina sum charakpa mayamna chingnaba du kokna da hatagi thagi tang khudingi kamaina fange habi da habetang uchage si okay date 3 okay to lupa lising ama chamaga humdra haibadi hataki thaji charangna lupa lising ama gi changsi noina mathakta fangba asi yamna chawninga ba income oigini haibadu hatak December thada mayamda thamjage aduna kanna honabiu next money application bu mayamda haibiri ba leader adugi matungina ayamna thuna join tawbina ba hono aduga karigumba mayamna aingonda hena khangningsba yaurga chu aigi mobile number du mayamda aigi description haijage aduga loina aigi description da changbiu aigi link amadi aigi mobile number na chingba phangani aigi mobile number mayamda tang haijage haibadi mayamna ingon contact tawbi yagani 9402068035 ta anytime whatsapp madi call tawraga mayamna next money gi matang da henna munna khangbi yagani aduga ain aseng ba ngasi gi live video si yengbirga mayamna hena gyan tabigani haibadi next money application bu yamna thuna download tawbiyu yamna kana ba logbiyu ekoina 2020 da khoi yamdrabada crore ama fangnabagi pandam thamibani yam kanna honnaminasi hairiba asi ekhoi punna chawkhatpa ama oiminasi haibasi mayam thamjage ngasi di matang asi loisin jarage kana gumana aigi channel asibu anoubu yengbibu taragadi channel asibu subscribe tawbiyu bell icon nambiyu laduga like or share tawbiyu loinana mathangi video da mayam punda mu yengminasi ngasi di matang asi loisin jarage thank you good night